Sasinaba GST ITC case ka mari lainana Manipur yauna state kharada ED na red satakri lopa crore satruka yankhai ga nipan gi fake GST input tax credit case ka mari lainana enforcement directorate na case asida sienaba Manipur West Bengal amasum Jharkhand da leiba miyoi singi yumda ngasi red satakri fake case asi Arunachal Pradesh dagi haurakibani agency ki pau matung ina Prevention of Money Laundering Act PMLA gi provision makhar ED na thi humbi ki thabak singadu state ahum asida leiba fake case asida sienaba miyoi singi yumda ngasi matam kaktana matam amata da sadakibani business toba miyoi singna business ka mari lainana GST pibada makhoi gi tax liability hanthanba input tax credit ITC asi goods and service tax GST gi legal oiba mechanism amani thi humbi gi thawa adu Arunachal Pradesh ki enforcement directorate ED Itanagar office na tuan staff sing asi gi police force samnaraga satakibani Rakesh Sharma amasum Asutosh Kumar kauba miyeni na aranba ITC gi kuthangda good amasum service Tasiyengna supply tawduna fake invoices sizinaba thengnarakpadigi Itanagar police na makogi mathakta FIR ama lakhotkhibani thigatpigi thabuk sathabada CD Binayak Trade Merchant kauba laitaba company amagi mingda lupa crore satruka yankhai ga nipan ga .55 ki oigadaba sasinaba invoices sing phangmamki hairibasi laitaba company asna laibas gi tuan state singda tuan ba ming yankhai ga nipan sijina duna satharamani hari hayengdagi harau kumai mela hauksina singba tawbara Universal Mothers Organization na athingma thamkhri class 10 amasum 12 ki exam nakshilakpa asina maram oiraga hayengdagi kumai harau mela amadi hauksina singba tawbada athingma thamlagani haina Universal Mothers Organization UMO gi makhedi khangalakli athingba sigi mayok thabak tawraklabadi madura thulakpa apapata tax akpunama masa na pujagadaba hanisu section 1 thamlakli hirama siga mari lainana Imphal West ki lamphel de leiba lup asigi office ta pangthokiba paugi mifma da lup asigi president M Sorojini na hai tungi yombi oigadoriba mahiroi singi yengduna thamliba athingba sida miyamna su sogatpiu Corona laisat mamangdigi hauduna mahiroi singna mahimasing ningtina tamba phanglaktri athingba thamliba sikana gumba amagi mayokta nati tungi mirol gi tamaktani lamdam asida thokliba irang asida mipum kudimak wanaribani haibisi kawbugum tawribisi amna lebakthibani irang mara asida tuan ma lamda lairiba artist sing su loina wanari haiba khangi adumapo mahiroi singi punsibu kandaba yadabana khongtha sikupna khanaraba matungda lawrakpani haibaga loinana UMO na lawrakliba phire basida leiba umyam su sogat piu harakli ngamkhai sambal khabigi thaba quality yaudabana irai laina kakthat pangamani police Sakhangdaba miyoi khrana lona border lanthokhtuna atopa nakalda satnaba honabada border fencing kakthalamba oigani haibigi singnaba Manipur police ki makedigi phongdorapga loinana BRTF na hauzik ngamkhai sambal khabigi thabuk satharibasi quality leitabana irai laina kakthatpa ngamani hana sa phongdorakli Senior police officer amana phongdorakpada Sandel district ki Indome Marngamkhai paringda leiba L Hais Zangnom Phai village nauna khaba ngamkhai sambal sing border pillar 62 gi manakta lamen tuyen makhrana lona border fencing kakthat ki mani fencing kakthat laba matung border lanthok tuna sien ki boigani meter sa magyen khairom sangna border fencing gi makong ni fuga rom makhongda ningthina kakthat laba matung inthu tuna thamlamba tha asigi taraga turku thengnar ki banari ngamkhai sambal thadalaga inthu raga thamlamba do border road Task Force BRTF ki construction team amana mapamadura lakpada thengnakhibani ngamkhai sambal thadatlamba du new somtal area mana border pillar 62 amasung subsidiary pillar 62 by 2 gi maraktani kakthalamba du January 13 amasung 15 gi loan abada sathakibani ngamkhai sambal thadallamliba mafam adurigi saurakna kilometer makhaya marom satlaga mi tabani El Hais Zangnom Phai Khul yamna pikpa koki khulamani Khul yum yankhai humpuram leibani police officials singna makhata na phongdorakpada miscreant sing aduna ngamkhai sambal kakthatpa adu portable generator sizinaduna posting kakthatpani mamang sa English ngani ga kunga manga gi December ani gi numidang nasu Sandel district ki Zoldam khulda leiba border pillar 67 gi manak meter sa mag yankhai dagina sani rom sangna
ngamkhai sambal thadadbagi thawdok laikhre hari tha asigi taraga tarukta ngamkhai sambal thadalamkiba aduga matangda Molcham police station FIR ama lakhotuna thigatpagi thabak sathari Molcham gi police team amanasu L Hais Jangnom Phai Khul gi yumthong kuding sangduna wahang pang tawbaga loinana mafam adu honorable area oibana mikupna homisingna laina busu khankhre hari police officials singi makai district police ki jurisdiction manung da lairagasu ngamkhai paring ngak sen ba madi yengsin begi thabak Ministry of Home Affairs ki makhada ahan ba masum taraga tere suba Assam Rifles na tawani border control tawbada police ki thawdang asi yamna pi haujik phawbi oina ngamkhai paring saruga sida border security force BSF ki personal thamduna ngak sen begi thabak chathadi official singa sigi makai gi ngamkhai sambal khabi gi thabak chathari ba si quality yaudabana lamen tu hen masingna irai laina kakhat pangamani haina sa phongdora Amarom All Manipur Tribal Film Organization Manipur na sinduna pangthokiba Peace and Prosperity Come Music Concert amada serugya khibe MLA Thongam Bisorjina ngamkhai sambal thadatlamba adugi matangda state asigi border area ningthina ngak senba ngamgadaba mapangal kanba lenga ama darkar oire hena thawramgi nakalda permission unabada phongtokibani Thauramadu Hill Award Land Haiba Timda Sandil the Pangtokivani Thongju Kendra MLA Thongam Bisorjina Makataraduna illegal immigrants in Ngamkai Lansilaktuna Sangsilakpa Tingnaba Dingam Kaida at the anti social activities sing Satabatinaba Sender Lang on a border fencing Kitabasi Pekalakpani Laibak Tiba the Lang on a Pekalakliba border Sibu Ariam Matahana Bohonaragliba Lament to envisioning Matak the authority in Akanmami and Sangduna Logi Makara Subsabi action logo the Bananisu Pongdokivani MLA Rameshor da Saba Sir Sangakri Sir Sabibagi damak lakadaba mikhalda Waithou chiru gi Khul hupna Rameshor da Vote piragani laothokhre Kairau Kendra gi MLA Rameshor mitaina Waithou chiru da nauna saba Waithou chiru baptizers ki building among si sanga dona miyamna khusnakri Waithou chiru village authority ni sinduna pangthokiba sanga bagi thoramadura saruk yaraduna MLA Rameshor na hai Manipur khunda minari be kanglu pru khudi magna lamdam si mahausa gi phimda hanjilangna ba puna hotna minasi magna kendra sigi MLA oina thau purak padigi hauraga ngasi fawa kendra sida lairiba Christian lining da thajaba miyoi singi search mapan saduna khusna bangamkre ngasi saba loiduna miyamna khusnariba Waithou chiru baptizers asi Khul asigi miyam gi yenglaga mahakna asangba senpam puthokuna sabani matam kya digi hauraga Khul asigi matik saba search building leitabana awaba kya thengnaram badu ngasi di koklagani magna makhata na hai Kanglup Furup Kiana Kundari Kairau Kendra Kanglup Furup Kaidana Manaba Miyangi Makana Miyangi Development Kia Leptana Taukigani Nasigi Nungai Bunamid Asigi Iroinana Lambda Masida Hana the Gileklava Yamna Nungai but Tang Dulaitavagi Fimamadu Amhana Hanjilak Oires no have wapam su MLA in a tamki Nasigi Tauramaduga Madi Lainana Waithou chiru Beleski Siramen SR Thoidi song na hai Waithou chiru Khulasi Kairau Kendra gi manung sana laiba chiru prumna khundaba khulamani ngasi phawbra kendra sigi MLA Rameshor na yengsin biduna lakli khulasina sei kyadigi ningthiraba search building ama sabigi manglanama mangjarakhi badu MLA Rameshor na kana hona badigi mangphawna bangamle MLA gi maikaidigi search asi sana balu palak yangkhai gi mathakta mateng pangbaga loinana sabra changba polam kyasu mateng pangbiki mangna makhata aradun hai khulasigi miyam gi pungning Wakal Kang Tabak Toribi MLA Rameshor da Lakadoriba Mikal Kulasigi Boter Pumbana Amata Sitadana Bot Be behind a web lorry MLA Rameshor Gumba Kanglup Furuka Kaidana Masada Saktopa Pongtopa Lataba Levak Miyangi Yefunabagini Hiravadi Lajaba Pumba Katopangamba MLA si Atang Banhab Wapam Tamki